Mayam Krumsari, Adong Impact News ni Impact News ki Manung da Wahengbam Lalpal na Mayam Taram Noksari ngasi Impact News ki Manung da khanagador topic asi Manipur gi Erang asi Loisinba honabada Manipur gi sahi ama helaba Erang asi Loisinba honabada particular eba adung ba khoigi Central Paramilitary Force ma Manipur gi Louthoklaga taragadi Manipur gi Erang asi Manipur gi conflict asi Loisinba ngamgani haina khoigi Manipur da matam sangna service toramba BSF ki Additional Director General ADGB former Habitat became Strana, who national media, the News 9, the discussion of the Fondoki Wapum Cinema Moringa sing a Simoxi, Manipur local media sing the newspapers sing the breaking over, Yamna, barrel over, Duma palm over, Mundura Adugumabaya, Hanagi, Kogi, ADG Habitat, BSF ADG, became Strana Fondoki Wapum Cinema Moringa, Miamda, Karamba, Dumaba, Force, Karamba Central Paramilitary Force. Louthoklaga Manipur Erang si solve tawang ngamgani hawa hom sida mayam da question hangrakpa maramdi karamba specifically karamba Central Paramilitary Force no haina pikimishana sabsa maming pandana phongtok tuba taragasu particular oiba Manipur da matam sangna laba aduga cookie militant singa yamna apha mari thamba habde link lainaba adungmaba Central Paramilitary Force ama Manipur dagi Loutthokpa taragadi Masana dumak Manipur Erang solution ngamgani haina phongtok ki wafam sinamorga miyam da yamna adung asama lakpa loina pk mission phongtok ki wafam sta palivsi maroina Manipur da juju laiba Central Security Forces including Manipur gi state forcing yauna haiba security forces sing asi cooperation ga loina na coordination pinaraga thabak tawbu miyamna watli makhoisina lack of coordination level sinamorga haiba conflict haiba issue solution honabada matam yamna sangmani mamdana coordination matam sana habetare mapung phana pinaduna koi security forces singsina amatoina thabak to pataragadi issue asi lotion ngamguni ha hom lakpa loina haiva issue asi lotion honabada maroina cookie adung terrorist habetare terrorist singa di koi misingami kha naina dana it's and every central forces oigra state forces oigra terrorist haiba sidi mayok tadi punamok amatoina lebinagadawni haibagi wafam lakpa Hariba wafum sigloina hariba Manipur gi government ki maikede su khogi administrative habatare mong si law and order si mapung phana yamna paikapangam daba failure gi phimam lei wafum kya phungdorpa maramudana tasengna karamba Central Paramilitary Force Loutthokpagi wafum no peke misram phungdoliba si habasi pandraga su karambo rambia ha wafum lakpa loina tasengna hariba particular Central Paramilitary Force Loutthokpa taragadi issue si losen ngamgidri bra karam ngamgadori ha matang nga sigi topic asi lokho sabani nga sigi topic asi maming karamba force Louthoklaga Manipur Erang asi losen ngamgani haibu wahang asi dang sigi Impact News ki manuna gi thomas lokho sabani nga sigi thomas si khana nang dang tang asi Impact News ki student langsin de leiba panelist asi yana bada igi yedek thomas leiba si oza Shantikumar Sapam retired colonel ni matam sangna service to break puni oza wa hamuto taram noksari oza Shanti ge hek thangna maya delivery si oza Ningthoukhongjam Ibungochoubi editor Manipur mail ni oza su taram noksari last but not the least oza Dr.Arambam Noni Manipur Dhanmaji University gi koi department Pol.Sc ki associate professor ni oza no ni su taram noksari ya number question si oza Sanjit laksage oza PK Misra BSF ki Manipur matam sangna ADG ina thau puramani haiba sunglaba masak naiba myoemna Manipur issue si lotion ge habtaragadi yamda particular oiba Central Paramilitary Force ama lokthok taragadi Manipur conflict asi solve tawang ngoni habani kama ying biosa manang ngarang hai ki wasi yam kanna hai ki haibadi aduga viral su yam chatkra adu yam kanna hai ki ma se PK Mishra se himself as a DIG ma se 2001 2 3 4 that sahi mari ma se Manipur da posting ta lemba koi mala ado magi statement se aksi yamuna khanabam su darka lei na khanje aina khanjabada adubu the first thing aigi motadi ahoi gi home minister union gi home minister state ki di hojik power lothokre na haire masa mong su haire ahoi gi honorable chief minister masa lothokre haire aduna honorable home minister union da mana mi sing se punna hoi gi emele 60 lei si ma angtang kau di aina angtang kau bi ai ba center da lao meeting tau si lao let's talk it out na si talking out si yam darka lei magi ngasai gi order se okay yang kuine le panina moi affinity le bi ai ko ama bodam su ama le bi ai ba adubu Assam Rifles hai ba si atai force ka chu kitang khene ba Assam Rifles are bind by armed force army rule the subject to him aduna when they go against the instruction then
moi se court martial toroga within no time they can be taken out, they can be terminated from service and given RI and put in jail. Atai ka kheneba atai di amu suspend tawni adu mu prove tawni amu tawroi adu tawni kuina sangba process amneba aduga Assam Rifle haiba sidi army act moi si subject to aduna moi si anything against the order haipa matanda moi si adum yam thuna jail changba yabagi kanu si leba from top to bottom ado ja di PK Mr. Phongdo ko hamsi kaigumba particular central paramilitary force lokthok ta di conflict si solve tawni haisi possible oiba ngamuni thajabi bra adudi thajade in what way adudi thajade di order clear tawdadi ne ama laksanu yaroi order has to be very clear boss tu na khoi makok tu na order tu si tawgadabani ko hana ulla kandu da kan tawdoino order yawdadi kai tawdoino order to need the main thing is the order Assam Rifle ho CRP of BSF ho jo bhi ho army or so CRP or so BSF Assam Rifle PK Misagi statement se di mahanga thambasi one particular higi central paramilitary force kadang lotho aduga atopa hariba nataba atopa any particular koigi central paramilitary force ama namhut simba taragadi adum yagani habani ado how far magi observations PK Misagi observations kadai ba kadum mani yingi mi yingi kamani ubio jana jungle terrain and mountainous terrain sida ko atai ki paramilitary forces se asum nakanda akoi Imphal valley gi nate ko mountainous terrain da aduga jungle terrain da operate tawda it's very difficult for them CRPF and BSF or other paramilitary forces very difficult for them but what I am saying is we have to understand one thing ko akoi na gyan tabam darkar leba sai order se pira kadu order se si yamna darkar leba adu matung na tawdaba taragadi then you will be penalized hagadamne you have to give more the responsibility pi batai sin hamna sin na adubu hojik PK na high so khoi ex ADG ko ADG BSF ki PK mission high so yamna chumo hammam de waham ba because kuina le ramna affinity lay they have got lot of kya hota kahani interactions between them I will not deny this but paramilitary force ama lakpa tarasu ngasagi order to clear oidagadi let it be any force adum tawne ba yaroi kapoi ba kisu kapoi ba adi se akoina kaino ma discuss tawu matamda ado za atopa CRPF ki personal kai ka atopa process sing aso open kapu badagi khoi nomai kap thok option dawna bada sokpa gi paw even legi dabi paw myam legi media da koina kangna ro famni adubu high river particular central paramilitary force ki mai kai de aso open asi na gi paw ji bang daw sina myam nang ri sing da base myam nang sing ni se chumme ai su sing nei ba ayo ching ai hai sini aina ngawai tari matam da di popi si de out of question ko adu matam da di popi tharam de kariba ganja tharam a cycle ira se pura ganja gi belt ne sana kai tel kai ganja nga tari adu akoi chalaga kakthalaga somna kan da police to puro hai akoi sum pi de ai di sum pi gi de ai kakthal mai thado ma nga tan adu PK Mr. statement just to me na lobu ya bi bro jai ko kolon se ai ong ta haja gi ge ko chumme na lobu ya bra se ai sida hai ka do ne ba asong yamba popi thari se asong yamba yam hedana popi thari se ko hai se budget se moina hai se 70,000 crores muki budget ki phangi hai ne ba popi chahi amda moina lok to se yam haba pot am ne ba mountain myam sing se hoji loina kokthora ine ba handak ising chau thoi do kai gino u myam ho do bai ne ising myam se Imphal to ndo wang la la posi de leira ising pha bangam dam ne ba u sing do loina kokthor kam ni na si myam si moi am ta u da bra ba ude hayaroiba khangde hayaroiba si report si impose support Assam Rifle ki mamang da thari ni moju uri ni photo su damam thagal ei si aina hayan ban te ba ko aina kan khalur su yab po na te ba moju uri ni ura matong do moju report pi bra ad pi tar di adhikari me am ke up the channel action logo do me am do action logo log do bra moju choma nar bra hai gi wane ba aduna ngai gi mana hai do adu chumam yai ko chumba yai chumbe chu lor se ba adu tar su atupam la ene ko atupama force am lakta kana la kani BSF na ta CRPF akoi paramilitary lai sibo ko se da RF ka na la ambo di they are not capable sigma da thabu capable oide BSF and CRPF moi sida lakpa matam du su jungle terrain and mountainous ta sigum bam maham da operate to da yang wa gani ba casualty yang wa ne ba on their side
하이버디 모이기 사이트니 거 하이버디 아코이 somngi 나테고 asomna kanda di yang wane ba moi operate to matam da aduga ngasai instruction se clear oidraga di haibadi si to matam da si to godam ni ko haibasi clear oidraga di ID successful one da thajade ba aduga clear oibadi da ka lai irang se phangi hai ta di akoi amut sana mayam se kaubuta ya da MLA akoi ki 60 le jibu man amutang kauro lo phamgra bra amutang phamdi da ka lai dana ai MLA mayam lo lao chief minister lao to bari sana se to ya ba danda video ni mana magi government ne to isa natra anatraga ruling party ki MLA mayam lo na kauro adigi mu punna mu kauro adigi CSO mayam mu kauro adigi wari sana ba yam darka le ba from time to time wari sana ba yam darka le dialogue is very important irang ji phan gi hai tara ga di aduga ngasai gi mayam gi center ta su law ri ko na te center na te national media da ko yam law da na weapon huran gi ba la ki ba weapon adu di wathi ne ba wathi ne di kai ma sum la kan da pura border du pura open no le ya nong mai su nong maru su awat pam ta le ke moi cookie sa ki dia adu sum na kan da ko sum na kan da khar la ki ba du adu gi matung da dum ta le ba so adu yam address no bud ka le ban khanje ya I mo ta adu ga masai gi PK Mishra na hai bu du adu chum ma su yai adu order has to be very clear adu ga irang phan je hai ta di Amit Shah and the Modi hoina khoi gi state ki diri upai lai tram ni na moina kauraga moina initiate tawraga kawbatai lau hana kauraga eta danda pi batai ba yes yam no je oja samti maroina Manipur gi issue sil losina hona ba thamda khoi central gi piri bai tare khoi India government piri orders si yam clear oi ba yam adung ba instructions jim sumna pi mathok tai maroina lairiba particular khoi central paramilitary forcing asi anoba syllabus su center su irang si toina losin ba gi di khoi orders clear oi draga dingam roi habani adam anoba central paramilitary force ama sinba taraga su orders clear oi da taraga di instructions si phajana pi da taraga di adomak irang si losin bangam loi aduga central government ki makai gi maroina union home summit sahana khoi Manipur gi laiba situation si khangna Manipur gi ruling MLA sing aduga khoi lai including chief minister yauna center da maroina Delhi da gogduna meeting pangtok tuna issue si losin na khona ba badok tai ngasi mung hari ba siba hasuk bok togduna lady haibo homduni matang si taina wahangji ojano ni de laksan ngo jothang oja Manipur da yam queen leramba BSF ki ADG additional director general former haibatare PK Mishra phongdrok pasi irai line da phongdrok padi oramoi ma batam sangna khoi gi forces Indian army gi force amoina tam sangna service toram mi amana smaina asung mo phom statement ma pirak pa basi yamna lumna lowa taraina lowa ya da ba puram ko ga do mali ma gi waham si ozano ni gi mieng da kamai thambi ampa yamna ma ki statement se yamna significant oi aduga masi naina badasu Manipur thoiba irang sigi dimension kharadi mayek seng na ubada mateng oi gadra na khali maruaina Manipur da khaktana tana central security forces sing siga state forces sing siga mukna bagi wafam sing se khoi Manipur da su yam toina handak ure aduga khoi gi Nagaland guma state ta su yamna hojik thengnari bo wafam mani khudamoina hairabada PK Mishra gi wafam sidai sida mahang maming di pandabida a particular specific paramilitary force ki section ama Manipur gi Louthok trip hawadi irang sinimoi haina haibase Karamba paramilitary security force no haibadumak maming pandraga su lamdam sida laiba mugna ba phibam asida aikoi gi trust deficit aduga aikoi gi accountability se fixed of the thing ngamdre haibagi mami matai aduga mahake statement da Jammu and Kashmir da paramilitary forces or state police or basu Indian army or basu makhoi gi marakta yamna phajana coordination le thabak tawba du baina di Manipur da handaki matang da tawde haibasi su yam kana hai adana issue of coordination si yamna sengna leire haibasi mamitai aduga mahak se former official of BSF oibanina aihana chingnaba matamda data gi matungna hojik phawgi Manipur gi irang sida hawki bachahi ama muksida AR gi casualty ama leire CRPF ki ahum leire Manipur police ki ahum daina mari bhaw leire adu BSF ki ama leire aduna chawrana mi mapan gumasi security force ki maike degi soe haitare sire haitare maram aduna maru ba casualties ye khoi gi paramilitary security forces in the hen nangi haibatare maram aduna mahang handa news 9 the peak of statements ye khoi na uzaba matamda paramilitary forces singi khoi gi jawan sing si sirak pasi da magi anxiety ma mangonda nuai tabama haining badugi mami adu tai haitare adana kudamoina hujik se 2023 ki August ki tang tare nipan aswaida Manipur police na Assam Rifles FIR ma launched out majigil FIR launched out yusi karigi matang dano hada kokta da irang thopa matam sida
Assam Rifle na Manipur Police na mathau pangthoke tawbada mahakna obstruction of duty na haiba ground sida Assam Rifles ke mayok FIR ma pali masi widely reported hoji mayamna adum Google tawraga su newspaper da dum yaw belai hoji su haizani badi masi gi thodok sida so aikoina August ki 2023 dagi ngasi chawrana chahi ama phawba pharakpa sida aikoina Manipur Police amasung Assam Rifle ani gi marakta su mugna basi akoi uba phangi haiba tare maram aduna AK Mishra hariba akoi ingit piriba si masi gi ground da akoi gi aseng ba saktam amadi akoi ugre haiba tare moreover Manipur gi chief minister na so central security forces particularly paramilitary forces kharada nakhoi Manipur da lai kumai yeng hoina kaubanate haiba wafam am phongdo khibasu lei on record ta punama sina takpadi state ki leriba law and order si reinforce tawna hona bada matik chana central security forces oblique paramilitary forces singina tawda mathau singsi pangthorakte haibagi nungnang ba mukna basi dum leire haibitare maram aduna PK Mishra na piriba intervention ase particular maming ama pandrabasu Manipur da leriba sig lack of coordination lack of sincerity haigadra masigi mami si dum tare adu ergadi hojik se mahakna puthokpada yamna interesting oiba wafam kharas yawi khudamoina ziribam si Manipur gidi yamna significant oiba economically haitare maruina mahakna strategic su hai strategically yamna important oiba mafam ziribam sida akoigi Erang se Bishnupur amasung Chorachanpade masida shift torpasi atamnana kukila lobasing strategy amoina chatharak pani haibisu mahakna palle adu hojik ziribam da laiba mugna bagi phibam sida di tasena mana haiba the element kharadi dum chumambasu yai haina chingnei maramdi mahakna haibada jiribam si adukmati maru oi maramdi lifeline oiba mafam amani highway sida puraga Manipur pumbagi commodity myam ji segi saithoi bani haibagi wafam ama mahana puthoi adu mahaki information kitang accurate oi daba ma khain uba matam sida akoi gi haiba jiribam si area ji cookie dominated area and mana ma season maram site li adai da kitang khoi inappropriate oi bakhara wafam khara khoi adu makti dominated oi cookie dominated area magni haiba dia maram dia dure le si mana yamani haije batare aduna housing Manipur da laiba law and order gi akoigi wafam ade Manipur tangdu leitra de wafam ase masigi fibam ase Manipur ge ziribam khakta natana ziribam ga thangnariba kasar ge district ta so hauju se Assam rai akoi Assam state ta Assam police na HDPC gi cadre ahum hat khibai wafam sunga si phongphong chana leiri haitare maramaduna Manipur thoi bi rang sina akoi baduda akoi ge maruena particularly militant kharana mahana panbada wafam amasu yamna nainani wafam mana suspension of operation gi akoigi mingsida amasung mahaki akoigi Manipur sida lalhoba singsi maruan cookie lalhoba singsi mana kanna pali adu cookie lalhoba singsi na free da akoigi porous borders si khudong chaba loba adaidi man haibadri nomai phajana pusilakpa punama si thinge haiba taragadi particular security forces paramilitary forces ka makhoi ga leriba nexus asi lephandri phawbadi Erang si namdharoi haina hai masi ka yamna chumbano haibadu budi it is subject to verification adu the government gi mathauni haitare adubu hena maruiba sigi matang chida khoina nainabe abaji kadai dano haiba taragadi matam amada ngasi dagina tha kharegi mamada Deccan Herald ko ba newspaper asida akoi gi Bishnupur gi akoigi district ta CRPF jawan ma naran sena da hat khiba matam da CRPF ki achoba officer amana akoigi Deccan Herald the interview piba matam da karigumba politically akoi the order pirakpa leiraga di executive orders akoi the piram bataraga di Manipur gi Erang se akoi hapta amada Loisinba Ngamgani haina CRPF ki achoba akoigi officer amana haji basi Deccan Herald report tawkiba lei masipuna maksi yenguraga di Manipur da thoiba akoigi wafam si muknabagi fibam loisindana leiribase masi khoi central security forces sing si masai khoi ahan buwangamen haibi khiba politically order taroktabagi wafam leibra haina haibase masi gi direction ji khana chumgani maram aduna central government na laiba security forces sing sida mathau mangam mas thona tawba ngamnaba amasung Manipur gi ground reality si aseng momongda report tawnaba honaba amasung masida porous borders ki khudong chaba lauraga Manipurda angakpa phangba akoigi community ani makta conflict thokpa si civilian conflict agi arm conflict on thok na bagi lambi amakha yalakli base masigi matang chida Manipurda lakhiba masing yam laba central forces paramilitary forces singsina
angakpa phangba mawngda yamna accountable oiba mawngda Manipur state government gi police department asida mateng panglaba matamdata irang si lakshin mangamgani haina khali aroibada Manipur police amasung Assam Rifle particularly ani mukna base ko yam toina u phangi ngarang mo ziribam gi video amuka ko circulate tawre madrai da ngarang sikh mukna ba thopa matam si da akoi ga Assam Rifle gi security personal leching na basing aduga Manipur police commando sing dugo yamna sengna akoi duty to obstruction tawi haibigi mukna ba nakhoi di makhoi ge side tawi gaina ngangna ba video ama tholak paduna baduna public ta central security forces and paramilitary forces in the thamgada thajabadu yam chawn manghali adun accountability of the central security forces ki magi responsibilities e phajana ningthina fixed over tai aduga central government na masi yamna honestly yengchinda taragadi trust deficit lakani trust deficit lay tari coordination laiba ngamoy aduna AK Mishana PK Mishana Haibas Rejda CRPF Topotoba BSF na BSF Topotoba Army na Army Assam C oragadi yaro Haibas it has a point and this point must be noted in terms yam noise zanoni mathang si oza ibungsobi lakse oza oza di matam sana journalism fields su le puni PK Mishra si oza gi experiences su thingna horo no mali how reliable kam oiba misak ne na oza na khanbi bage PK Mishra gi statement si gamari le na oza ibungsobi gi observation ka thambiu Manipur da Karamba officer BSF ki oigera CRPF ki oigera aduga India gi army dagi deputation da lamba Assam Rifles officer oramba me amlo na makse say for example Manipur da tariba Assam Rifle haibasi paramilitary forces ne koigi Colonel Santina su henna koigi adu henna elaborate to bungangani India da lariba Rashtriya Rifle India da lariba Assam Rifle haibasi Home Minister gi makha da leragasu magi operation se 3 corps gi makha da lei koigi huzik army gi 3 corps haina koigi Dimapur da lariba sigi magi army gi makha da legani all the officers Housing any ops ki laibo officer ma'am si even lieutenant dagi second lieutenant dagi captain dagi major dagi colonel dagi loinamak say every single CO of an Assam Rifles battalion is from the regular army aduga magi sector commander hane lariba brigadier ma'am si loinamak Indian army ne maduga housing India gi kanoda lari Manipur ki lariba division is koi gi di Assam Rifle urabina Inspector General Assam Rifles South haina hai aduga lemak hongde laribasina 57 Mountain Division ko aduga India gi huzik lariba paramilitary forces laribasi army gi makhada lebani however home minister gi makhada lebani PK Mishra Manipur da tarame ma Manipur gi Erang si matam ama aikoi gi lariba valley series dana tra chingda man lariba magi sajik tampak ta magi matam ama Timama Salu Matum talking about crisis Karasu Kuyajigadum, we can remember very clearly. Ishudi Lalpal, Assam Rifle Oigera, Natraga any paramilitary forces Oigera. A coin and Kangadabasi, Assam Rifle Hongdokro Haibama. Yamkana demand the say Assam Rifle na Kanagumba Purub Amada, Makoi Mating Pangaga, Natraga, Makoji Protector Gali Haibagi. Allegation ne hozik people ki section of the higher ibuse hozik hari bi su retired koi ki PK Mishran higher ibuse adune akoi ni hanan khangda badi mindset haibasi order haibasi kari no haiba matamda India gi aphaw IPS officer amna haigi matam Lalpal ko the government of India is so fully equipped with all the paramilitary forces that within 24 hours, any kind of violence can be contained and controlled. India gi any part throughout the length and breadth of this country, India gi forces mayam se kayam na well trained taroge haibabu kayam na committed oragi haibu Erang ama thorakpa matamda government na determine oragadi 24 hours kudakaloshim ngam he hai aduga madugi matungda hojiki IPS officers na mukari hai if at all 24 hours agi hen Erang ji hendara abago the government is a part of that crisis and higher Erang ji the sarkar ji yaurabane na higher and it assumes a very strong dimension haibadi India gi police officer achoba man haibada India da Erang thorokpada pung kun mari gi matung da control to bangami content to bangami
any kind of level of violence ko adubu 24-hour hendura Erang se adu taragadi he has made a very clear statement that the government is a part of that crisis haidi sarkar natraga administration je madugi Erang du yawren haibane madugi interpretation gi matung ina Manipur da thorai be Erang me gi tarik ahum mari dagi mamangi chahide gi thorai be Erang asi nong mada content toramba nong mada control toramba yabagi capacity si Manipur yam laikre ngrang nahan si ekhoi si national conference ma ekhoi si yawe ex army mayam yawe matam mama ro da yaramba IB da yaramba mayam gi retired taroba mayam gi ekhoi ji video conference ma su yawe personally su ekhoi over a cup of tea phamna da yawe 23,000 square kilometer dagi henna pikpa lam Manipur da can you imagine 40 battalions being deployed adug yamna highly militarized oiba zone ma Manipur se oigreba ko haibadi battalion nifu ma haibasi big kharbal lam se how militarized it was madu batargadi government of India both defense ka home gana maduda thamamiva at one point to find the 40 battalions in Manipur da kadoramgi haibagi issue dune which means they fundamentally are not clear. Khwadigi ngakpudi political party haibadugi wakandune. Forget about the government. Government actually it will come and go. Congress oigera, left party oigera, right wing oigera, left wing oigera, centrist oigera, BJP oigera, Congress oigera. Manipur da leribe Erang si karino haibat matamda BJP haiba Delhi da paliba Manipur su paliba ani sigi makhoi gi wakhanji karino haibadu prajana khangdabdagi issue ni we do not know what they are thinking haibadi Manipur da thoi be Erang si political party amana kadam monde handle tawuri haibadu ni huji khoina hainari bise and they have never made an attempt aduga they are part of that crisis if we have to go by the interpretation of the retired IPS officer. So here they are part of that crisis, which means Marata Muharaga Huziki PK Mishrana Hairiba Karakari Gumba group ama paramilitary forces ama mana Akoigi Purup Amagi the Mating Pangi Netraga Makoiga Marie Pane Hairibuse Madugi Akoina Hypam Tokra Toktabra Habududi. Forget about it. The very fact is that any political party amana decision amana home minister amana magi DG da corps commander da army chief da when actions have been ordered nobody can disobey that rule disobey that order Masai Colonel Sapam na santi na haibi giba army officer amada order ama pira abako adu targadi makhoi kara matana order do in the bangamoy haibadi Manipur da leriba huzik paramilitary forces particularly huzik leriba Assam Rifles says the Union Home Minister na kari order pirake haibado haibadi smaina makhogi line of action asine base sung hai hairaktabagi adudi it is very clearly visible to the public adi people are firing from the shoulder ko adi magi lingjumdagi kapthara iba mayam chal iba mayam aduga haibagi wani because of the PK Mission from Dopasida, Assam Rifle, the direct Pandanamana, particular para Central Paramilitary Force, Ama, Haina, Wai, and University. Magi Wapum Smina, Pandapsicari in Lobi. Huziksi Northeast Lariba, paramilitary forces, permanent on the Larisi, only Assam Rifle Kakani. Assam Rifle Katani, Assam Rifle Gilariba Battalion, Mayam Sisu, Mokogi Magi on Battalion Mayamgi, no Mama Lejeri. Do mama lay bahibadi karigumba battalion amalam amada magi chahi ohumdagi henna magi mafam si henna thamde aduna magi roster da matang chawgroba notice say the battalion mayam se Assam Rifle mayam se matang thamai ne aduna a person who has served in Assam Rifles mi amana personnel amana Assam Rifle chahi ko mari ko ma thabak toram bahibasi they know the entire region like a अखोगी खुद सागी खंगबस माने लोना खंगेना हाइबदो को अलुगा मखोई सिसु आर्मी की कमांड अमगी मखादो ऑपरेशन की मखादो लापनेना देयर फॉर्मेट इज आल्सो डिफरेंट मखोगी ऑपरेशन जे लोना बग डिफरेंट ने हाउएवर मणिपुर द लेरिबा चिंग लेरिबा टेरेन असिदी हाइबगी वाने सिपाही लाख अमल लेरगसु अनि लेरगसु यू कैन नॉट अखोगी मफम दु सैनिटाइज सुंगम गमोय हाइबदी Sipai Lak Amalirakasu, there will be a corridor of 100 meters through which all nefarious activities can pass through.
हाइबदी बटालियन अमना पुलाप साइदना नॉर्थ ईस्ट पुलाप ngaagasu मीटर कुनगी गैप अमा लेबा मतमदा थिक जंगल्स मैम से लेबा मतमदा दे आर सो वेल ट्रेन मागी लमदुगी लेबा मी मैम सिना खुलाइदगी नोंमैदगी मरुदगी नार्कोटिक्स दगी एनीथिंग इन्फिल्ट्रेट तौबा मतमदा पोरस ओइबा बॉर्डर सिगी मथक्तसु ngam thabak amani haibagi wani unless we have another form of administration ko aduni hojik leiri base aduga hojik ngsi khanadi ba PK Mishra gi statement sidi it assumes a very very unique dimension because magi manipur da leiri experience aduga magi mayam je taham ju thoe aduga hojik ti manipur da taramba chahi ama taramba ani taramba ahum taramba sector commander oina leiramba CO oina leiramba mayam je so I think manipur da leiri entire politics sidi मोने रिटायर तरब मतुंग दा हाइदोरक मयाम वारी सानरिब मयाम जु अंगकपा मने इनफॉर्मली हाइदोरक मतमदा वारी सानब मतमदा को हौजिक हौजिक से अखोगी सेक्टर कमांडर मयाम हौजिक मणिपुर दा लेरिबा अखोगी कैथल मामी दा लेरिबा मयाम अतर ऑफिसर मयाम सिना अखोजु इनफॉर्मली फोंग हाइलक तरगसु अखोई देयर इज नॉट अ वेरी क्लियर कट ऑर्डर एज टू व्हाट मकोई सिदगी कनुमा हाइबा मा हाइलक तरगदि को आइबदी इट इज देयर कॉल it is their call haibasi siphaina natraga police ni yamuna khangani politician ki call na haibadi it is the whims and fancies of the politicians as to how they take care of the law and order of the state ko aduga manipur ki di haiba wari ni ujik jiribam da thoiba natraga any part of the country da thoiba si manipur da thoiba mayam se fundamentally koina khangadabasi law and order se completely fail ore the entire government hojik manipur da leiriba asi karino tauribasi khangde haibado adumakne because mi amana ye ta paiba potsi oi da paibasi khangde haragadi then what is the point of being a same political party whether in Delhi or in Imphal or in Manipur madugi issue ne hoje koina reporting da natraga editorial comment yam kan hainariba se hoje Lalpal ko